ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯗꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤꯁꯦ Ningsing Henby Sonia Samjas Sabam Bini Dityasori Angan Isan Sinangbong Dakoi in electronic media ni isnasin ayamba Tom TV ay gitaw azuda miyanda musi information TV ba mga Susma Khetri kalimat nabi Datoi itu ilis to ba sta na maharaw na ko uso na biwa ko pinang banners support to biwa magi yan pinang production maming dun si Bayni si Manbay haiba adumba ani subasiyan di film kung universidad nga si aina signes na saruk yaw kung jawase ay yamna nungaijay ay koy gi awalan iba artu pamjaba naharol ayam amada sumba film si puthokdana aikoigi manipur gi oiba film gi society sida achauba gari haini inoda ma haptana aikoigi manipur si art ki lamda kumang jasan bangamba adumba state ama oiba ngamna bagi adumba wana haning bagi adumba message ama su ha art ki lamda hong thangjelaiba isasing inausing punamaki mafamda haijaningi aikoigi manipur haibasidi art and culture da phawba sports da phawba lamda mama oibanina aikoigi isai su singna art sida khong thangjanuna aikoigi manipur si art ki lamda phawba awang bathakda thamnaba wana haningi sungsoi soidana supanar kani haiwa khansi ai khanjari